ꯃꯌꯥꯝꯕꯨ ꯀꯪꯂꯥ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤ ꯅꯨꯡꯊꯤꯜꯒꯤ ꯄꯥꯎꯆꯦꯁꯤꯡꯗ ꯀꯔꯤ ꯀꯔꯤ ꯍꯦꯗꯂꯥꯏꯟ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛꯇꯪ ꯌꯦꯡꯃꯤꯟꯅꯁꯤ ꯉꯁꯤ ꯅꯨꯡꯊꯤꯜꯒꯤ ꯄꯥꯎꯆꯦꯁꯤꯡꯒꯤ ꯃꯔꯛꯇ ꯑꯍꯥꯟꯕ ꯂꯧꯈꯠꯆꯔꯤꯕꯁꯤ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯅꯤ ꯉꯁꯤ ꯏꯝꯐꯥꯜꯒꯤ ꯇꯥꯡ 10 ꯖꯨꯂꯥꯏꯒꯤ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠ ꯏꯉꯥꯒꯤ 15ꯅꯤ ꯄꯥꯟꯕ ꯉꯁꯤꯒꯤ ꯅꯨꯡꯊꯤꯜꯒꯤ ꯄꯥꯎꯆꯦ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯒꯤ ꯑꯍꯥꯟꯕꯗ ꯍꯥꯏꯂꯥꯏꯠ ꯇꯧꯗꯨꯅ ꯐꯣꯡꯂꯤꯕ ꯑꯁꯤ ꯒ꯭ꯋꯥꯂꯥ ꯇꯥꯕꯤꯒꯤ ꯋꯥꯊꯣꯛ ꯖꯔꯅꯦꯂꯤꯁꯁꯤꯡꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯐꯝ ꯊꯣꯛꯏ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯣꯏꯗꯕꯅꯤ ꯑꯝꯖꯨ ꯑꯃꯁꯨꯡ ꯏꯖꯦꯑꯦꯝ ꯂꯥꯏꯐ ꯑꯦꯟ ꯋꯥꯔꯛ ꯅꯥꯎꯔꯤꯌꯥ ꯐꯨꯂꯣ ꯍꯥꯏꯕ ꯍꯤꯔꯝꯗ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯅꯦꯁꯅꯦꯜ ꯁꯦꯃꯤꯅꯥꯔ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯕ꯭ꯂꯨ ꯀꯂꯔꯅ ꯍꯥꯏꯂꯥꯏꯠ ꯇꯧꯔꯤꯕꯁꯤꯅ ꯋꯥꯔꯛ ꯑꯣꯔꯗꯔ ꯌꯥꯎꯗꯅ ꯄ꯭ꯔꯤ ꯐꯦꯕ꯭ꯔꯤꯀꯦꯇꯦꯗ ꯍꯥꯎꯁ ꯁꯥꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯝꯂꯦ ꯃꯤꯌꯥꯝꯒꯤ ꯑꯅꯧꯕ ꯃꯤꯍꯨꯠ ꯈꯟꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯍꯟꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯑꯄꯥꯝꯕꯅꯤ ꯃꯦꯘꯆꯟꯗ꯭ꯔ ꯃꯅꯤꯄꯨꯔꯒꯤ ꯂꯣꯏꯁꯪꯁꯤꯡꯒꯤ ꯃꯅꯨꯡꯗ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯄ꯭ꯔꯤꯟꯇꯤꯡ ꯑꯦꯟ ꯁ꯭ꯇꯦꯁꯅꯔꯤꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯆꯦ ꯁꯤꯖꯤꯟꯅꯗꯕ ꯑꯣꯐꯤꯁ ꯑꯃ ꯑꯣꯏꯕ ꯉꯝꯂꯦ ꯗꯥꯏꯔꯦꯛꯇꯔ ꯋꯥꯔꯜड ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯗꯦꯒꯤ ꯊꯧꯔꯝ ꯊꯥ ꯑꯃ ꯑꯅꯤꯈꯛ ꯄꯥꯡꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯆꯍꯤ ꯆꯨꯞꯄ ꯃꯤꯌꯥꯝꯅ ꯅꯤꯡꯁꯤꯡꯐꯝ ꯊꯣꯛꯏ ꯁꯔꯆ ꯑꯣꯄꯔꯦꯁꯟꯗ ꯃꯐꯝ ꯀꯌꯥꯗꯒꯤ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ ꯐꯣꯛꯁ ꯀꯛꯆꯤꯡ ꯀꯃꯤꯇꯤꯒꯤ ꯊꯧ ꯄꯨꯕꯁꯤꯡ ꯋꯥꯁꯛ ꯂꯧꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ NIT ꯃꯅꯤꯄꯨꯔꯗ ꯕꯦꯁ ꯌꯨꯅꯤꯚꯔꯁꯤꯇꯤ ꯅꯦꯁꯅꯦꯜꯒꯤ ꯃꯅꯥ ꯄꯤꯔꯛꯂꯦ ꯒꯥꯔꯤ ꯍꯨꯔꯥꯟꯕ ꯑꯃ ꯒꯥꯔꯤꯒ ꯀꯣꯟꯅꯅ ꯄꯨꯂꯤꯁꯅ ꯐꯥꯔꯦ ꯗꯥꯏꯃꯟ ꯗꯣꯅꯔꯁꯀꯤ ꯃꯦꯝꯕꯔꯁꯤꯡꯅ ꯏꯃꯨꯡ ꯃꯔꯤꯗ ꯂꯨꯄꯥ 50,000ꯒꯤ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ 15ꯁꯨꯕ ꯅꯦꯁꯅꯦꯜ ꯐꯤꯁ ꯐꯥꯔꯃꯔꯁ ꯗꯦ ꯄꯥꯡꯊꯣꯛꯄꯒ ꯂꯣꯏꯅꯅ ꯉꯥꯒꯤ ꯃꯦꯂꯥꯗ ꯃꯀꯣꯛ ꯃꯇꯪ ꯇꯥꯈ꯭ꯔꯕ ꯉꯥꯃꯤꯁꯤꯡꯗꯒꯤ ꯁꯔꯇꯤꯐꯤꯀꯦꯠ ꯑꯃꯗꯤ ꯁꯦꯜꯒꯤ ꯃꯅꯥ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯊꯥꯕ ꯑꯣꯔꯒꯥꯅꯤꯛ ꯀꯤꯍꯣꯝ ꯃꯦꯇ꯭ꯔꯤꯛ ꯇꯟ ꯑꯃ ꯉꯁꯤ ꯗꯦꯜꯂꯤꯗ ꯊꯥꯈ꯭ꯔꯦ ꯃꯁꯤꯅ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯒꯤ ꯍꯦꯗꯂꯥꯏꯟꯁꯤꯡ ꯑꯣꯏꯔꯤ ꯑꯗꯨꯒ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯅꯨꯡꯊꯤꯜꯒꯤ ꯄꯥꯎꯆꯦ ꯑꯁꯤꯅ ꯋꯥꯌꯦꯜ ꯀꯥꯇꯤ ꯋꯥꯌꯦꯜ ꯀꯥꯇꯤꯒꯤ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟꯗ ꯂꯩꯔꯤꯕ ꯑꯁꯤ ꯇꯣꯞ ꯇꯣꯞꯄ ꯃꯍꯥꯎ ꯂꯩꯕ ꯃꯅꯤꯄꯨꯔꯒꯤ ꯀꯤꯍꯣꯝ ꯄꯥꯝꯅꯕ ꯍꯦꯜꯂꯛꯂꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯔꯒꯥꯅꯤꯛ ꯀꯤꯍꯣꯝ ꯃꯦꯇ꯭रिꯛ ꯇꯟ ꯑꯃ ꯗꯦꯜꯂꯤ ꯈꯛꯇ ꯌꯣꯟꯅꯕ ꯐ꯭ꯂꯥꯏꯠꯇ ꯊꯥꯈ꯭ꯔꯦ ꯂꯥꯏꯔꯕꯁꯤꯡꯒꯤꯗꯃꯛ PMGAYꯒꯤ ꯃꯈꯥꯗ ꯊꯥꯗꯔꯛꯂꯤꯕ ꯁꯦꯟꯐꯝ ꯐꯣꯡꯅ ꯂꯨꯠ ꯇꯧꯔꯕ꯭ꯔꯥ ꯍꯪꯅꯔꯛꯂꯦ ꯂꯥꯌꯦꯡꯕꯗ ꯆꯪꯈꯤꯕ ꯁꯦꯟꯐꯝꯒꯤ ꯂꯧꯊꯣꯛꯈꯤꯕꯒꯤ ꯁꯦꯟꯐꯝꯅ ꯍꯦꯟꯕꯒꯤ ꯃꯦꯁꯦꯖ ꯂꯥꯛꯂꯦ IDPꯁꯤꯡ ꯑꯀꯛꯅꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯍꯜꯍꯟꯅꯅꯕ ꯀꯣꯡꯒ꯭ꯔꯦꯁꯅ ꯒꯕꯔꯅꯔꯗ ꯋꯥꯀꯠꯈ꯭ꯔꯦ ꯁꯦꯟꯇꯤꯃꯤꯇꯔ 9 ꯁꯥꯡꯕ ꯅꯨꯡ ꯒꯣꯜ ꯕ꯭ꯂꯦꯗꯔꯗꯒꯤ ꯂꯧꯊꯣꯛꯈ꯭ꯔꯦ PRꯒꯤ ꯃꯇꯝꯗ ATꯒꯤ ꯇꯦꯡꯒꯣꯂꯣꯏ 80 ꯐꯥꯒꯠꯈ꯭ꯔꯦ ꯗ꯭ꯌꯨꯔꯥꯟ ꯀꯞ ꯇ꯭ꯔꯣꯐꯤꯒꯤ ꯔꯣꯗ ꯁꯣ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯋꯥꯁꯛ ꯂꯧꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯒ꯭ꯔꯤꯟꯅ ꯍꯥꯏꯂꯥꯏꯠ ꯇꯧꯔꯤꯕꯁꯤꯅ ꯅꯣꯔꯠ ꯏꯁ ꯁ꯭ꯇꯦꯠꯀꯤ ꯑꯇꯩ ꯃꯐꯝꯁꯤꯡꯒ 2030 ꯐꯥꯎꯕꯗ ꯔꯦꯜ ꯂꯝꯕꯤ ꯁꯝꯅꯍꯜꯂꯒꯅꯤ ꯗꯥꯏꯃꯟ ꯇꯤꯚꯤꯅ ꯏꯃꯨꯡ ꯃꯔꯤꯗ 50,000 ꯇꯦꯡꯕꯥꯡꯈ꯭ꯔꯦ ꯃꯄꯥꯟ ꯂꯝꯒꯤ ꯄꯥꯎꯗ ꯂꯩꯔꯤꯕꯁꯤꯅ ꯔꯁꯤꯌꯥꯅ ꯃꯂꯦꯁꯤꯌꯥꯒꯤ ꯄ꯭ꯂꯦꯟ ꯀꯥꯞꯊꯔꯒ ꯃꯤꯑꯣꯏ 239 ꯁꯤꯍꯟꯈ꯭ꯔꯦ ꯒꯨꯖꯔꯥꯠꯀꯤ ꯕꯗꯣꯗꯔꯥꯗ ꯊꯣꯡ ꯅꯤꯡꯈꯥꯏꯕꯗ ꯁꯤꯈꯤꯕ ꯃꯤꯑꯣꯏ 15 ꯁꯨꯈ꯭ꯔꯦ ꯐꯥꯏꯇꯔ ꯖꯦꯠ ꯀꯥꯏꯕꯗ ꯃꯤꯑꯣꯏ 2 ꯁꯤꯔꯦ ꯃꯁꯤꯅ ꯉꯁꯤ ꯋꯥꯌꯦꯜ ꯀꯥꯇꯤꯒꯤ ꯍꯦꯗꯂꯥꯏꯟꯁꯤꯡ ꯑꯣꯏꯔꯤ ꯑꯗꯨꯒ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯅꯨꯡꯊꯤꯜꯒꯤ ꯄꯥꯎꯆꯦ ꯑꯁꯤꯅ ꯀꯪꯂꯥ ꯄꯥꯎꯒꯤ ꯑꯍꯥꯟꯕꯗ ꯐꯣꯇꯣꯒ ꯀꯣꯟꯅꯅ ꯐꯣꯡꯂꯤꯕ ꯍꯦꯗꯂꯥꯏꯟ ꯑꯁꯤ ꯒꯣꯕꯔꯅꯔꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯜꯂꯨꯔꯕ ꯃꯇꯨꯡ MPCCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ K ꯃꯦꯘꯆꯟꯗ꯭ꯔꯅ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯐꯣꯇꯣ ꯌꯥꯎꯅ ꯀꯣꯟꯅꯅ ꯐꯣꯡꯂꯤ ꯑꯗꯨꯒ ꯅꯥꯀꯟ ꯑꯃꯗꯅ ꯁꯦꯟꯗ꯭ꯔꯥꯗ ꯄꯥꯡꯊꯣꯛꯈꯤꯕ 153 ꯁꯨꯕ ꯗ꯭ꯌꯨꯔꯥꯟ ꯀꯞ ꯇ꯭ꯔꯣꯐꯤꯒꯤ ꯐ꯭ꯂꯦꯛ ꯑꯣꯐ ꯁꯦꯔꯤꯃꯣꯅꯤꯒꯤ ꯊꯧꯔꯝ IDPꯁꯤꯡ ꯗꯤꯁꯦꯝꯕꯔ ꯐꯥꯎꯕꯗ ꯃꯌꯨꯝꯗ ꯍꯟꯖꯜꯍꯟꯒꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯀꯟꯀ꯭ꯔꯤꯠ ꯑꯣꯏꯕ ꯔꯣꯗ ꯃꯦꯞ ꯑꯃ ꯄꯨꯊꯣꯛꯀꯗꯕꯅꯤ ꯀꯣꯡꯒ꯭ꯔꯦꯁ ꯂꯝꯗꯝ ꯑꯁꯤꯗ ꯆꯍꯤꯗ ꯉꯥꯒꯤ ꯄꯣꯠꯊꯣꯛ ꯃꯦꯇ꯭ꯔꯤꯛ ꯇꯟ 60 ꯄꯨꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯈꯟꯅꯔꯤ ꯗꯥꯏꯔꯦꯛꯇꯔ ꯃꯅꯤꯄꯨꯔ ꯀꯔꯤꯒꯤꯗꯃꯛꯇ ꯃꯤꯇꯣꯞꯁꯤꯡꯒꯤ ꯙꯔꯃꯁꯥꯂꯥ ꯑꯣꯏꯍꯜꯂꯤꯕꯅꯣ ꯁꯦꯟꯗ꯭ꯔꯥꯗ ꯗ꯭ꯌꯨꯔꯥꯟ ꯀꯞ ꯐ꯭ꯂꯦꯛ ꯑꯣꯐ ꯁꯦꯔꯤꯃꯣꯅꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯏꯔꯥꯡ ꯂꯩꯔꯕꯁꯨ ꯗ꯭ꯌꯨꯔꯥꯟ ꯀꯞ ꯄꯥꯡꯊꯣꯛꯄ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯃꯅꯤ ꯃꯅꯤꯄꯨꯔꯗ ꯇ꯭ꯔꯦꯟ ꯌꯧꯔꯛꯂꯕꯗꯤ ꯍꯣꯔꯇꯤꯀꯜꯆꯔꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯃꯄꯥꯟꯗ ꯊꯥꯗꯣꯛꯇꯨꯅ ꯏꯁꯇꯦꯠꯀꯤ ꯁꯦꯟꯃꯤꯠꯂꯣꯟ ꯐꯒꯠꯍꯟꯒꯅꯤ ꯃꯅꯤꯄꯨꯔꯗ PR ꯂꯩꯉꯥꯛ ꯂꯩꯈ꯭ꯔꯕ ꯃꯇꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯑꯔꯥꯝꯕꯥꯏꯒꯤ ꯃꯊꯛꯇ ꯆꯠꯊꯔꯛꯄ ꯑꯣꯄꯔꯦꯁꯟ ꯀꯟꯈꯠꯂꯛꯂꯤ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯄ꯭ꯔꯤꯟꯇꯤꯡ ꯑꯦꯟ
stationery asi paperless directorate ama oire. Churchanpurda ichaw mayoknakre. Mizoramda lanjelakhiba Myanmar refugeesing Mizo lol ngangnaba detect tawre. Diamond TV Wahong Radio na miyoy marida imung marida lupa lising yangkay tembang kre. Masina Kangla Paugi headline sing wari aduga mathangda lokhatchariba Nungthil pauche sina Paunil Khol. Ngasi Paunil Khongi ahambada lairiba red color na highlight tawduna background red color na highlight tawduna fongliba headline asi gola tabi wathok journalist singna chu mobile khungpam thoi tumina lesilloidabani amju amsung EGM IDP sing masa masagi mayumda hanjalhanabo thorang lokhatle haina CSPK Singhana phongdokhiba wafam adu minambani Congress Irang sina phurup anigi hanana leinaram khiba mari thugaikre tungda ohelakadaba mari kari oigani haiba ngamdre Megan Fox ki nauna semkraba Kaching District Committee ki thomi sing ngasi wasak lokre NIT Manipur na Best University National ki mana lawrakle Red color na highlight toribasina Manipur lenga na mitok khandok na bagi damag semkhiba cabinet subcommittee na illegal migrant lising ani ki chamri humfu marfu khandokre matung makha tab thabukti adum chathakire Diamond TV Wahong Radio na imung marida lising yangkai tengmang kre Relief camp ta changya pham loduna leiriba imung anida Kanglaipak News tengmang lupna sel gi mateng pangkre Masina Paunil Khongi headline sing wari aduga mathangda lokhatchariba Nungthil gi chapong asina Pauchel gi sefong aham headline da leiriba si NIT na Best University National gi mana lawrakle Congress da changlakpasing Roman taram na okre aduga green color na highlight toribasina India gi khwaidagi liraba football tournament Durand Cup 2025 trophy tour amadi road show Sandra Viewpoint gi lamthakre Directorate of Printing and Stationery na state asigi hanba paperless office oiba ngamle Robin Manipurgi kihom demand yamna leirabasu lambi thong amadi law and order fattabana mapana thabada khudongchadaba kaya mayoknari taithunglung PM Modi na Manipurgi irang asi loisingedabani Gujarat ta thong tekpagi matangda miyamda khangangedabani Jairam Delimitation tawgani hairibasi yelhomi sing muthatnanaba moongni MMTA Fish Fair crop ta makok mathang tarabasingda mana piduna ikai khumnakre CRPM na kuki anidagi lupa crore 15 gi heroin fagatpa ngamkre Nauria Phulo gi maramda national seminar pangthokre Relief camp da sariba prefabricated house construction gi tender tawduna thabuk suram le Meghachandra Masina Paujel gi headline sing wari aduga aroiba siri hoigi Nungthil gi chepongda English ki edition oina fongliba Imphal Times ki headline sing ni amada leiriba si MPCC 6 fixed timeline for IDP return demands probe into prefab housing fund misuse 134th Durand Cup Trophy tour begins in Imphal with grand ceremony. Meitei Tribe Union slams government inaction on illegal immigration, alleged deliberate demographic invasion. MSBDCL initiate smart prepaid meter installation in Imphal under RDSS. Indian Army launched Operation Jal Rahat 2 across Northeast amid flood crisis. Masina Imphal Times ki ngasi gi oiba Nungthil gi headline sing ni aduga wari gi important and blue color na highlight toriba sina gola tabi incident journalists deserve justice not silence amju and EGM masina ngasi gi Nungthil gi sepong sing gi headline sing gi roiba do ijage mathangda amuk editorial column mikup phadana mayamda sandok sanaba linking jari. Thank you for watching.